ngasi numida wairam phongkiba tongan manipuri siphongsing amasum thokiba thawdo wathoksingdigi maru oibe I pausing khongasaraga manipur top channel gi maikedi mayamna thamjagi ahanbada kangpokpi district go to hills 2.0 hawdokre miyam gi wakhal hongbigano politicalize tawbada yabigano aikhoi amatani laiminadaba yaroi se minister go to hills haidana satlibasi basan piba satpanati miyam gi khudong sadaba kayado ko uhonba satpani haiba pawmsu asi numidang wairam phongliba pawsina phungdorakli kangpokpi district lainga ki go to hills 2.0 hawdokhibaga loinana district asida lainga na paikhatpa lupa crore kunthra romgi tungan ba project kunngamapan sangaduna miyam da sinakre ngasi kangpokpi Brigadier Thomas Ground pangthokpa go to hills 2.0 hawdokpagi thoramda saru yaraduna Manipur gi Chief Minister in Beren hai lainga asida minority majority haiba tokhaiba leite aikhoi amatane aikhoi punna laiminagadabani maihorol dasu laiminarakli laiminadabasu yaroi miyam gi wakhal hongbigano politicalize tawbada yabigano swaki mangna hai Indian Constitution gi makhada piriba hill areas committee gi provision sing lainga asina matam supada ikai khumnagani karigumba amata hongdokpa amadi semdokpa tawroi lainga asina matam suppa masibungak senduna thambaga loinana preserve tawgani hill areas committee nasu Indian Constitution gi wangbada satpa tawigano haibaga loinana miyam atopa miyoi singi wa tabigano laingak lairibasi miyam gini haiki aikhoi punamak manipuri masa ngaktani furup masa khaidok sakhibani aikhoi khudingmak manipuri masa amadi India masa ngaktani lainga asina hawdokliba go to mission asigi makhara singi mafam singda satlibasi isam samna satpanate miyambu matau karamna nungai hangadagi haidun anauba innovative idea ke agaloinana mission asi sathabani Manipur lairiba furup khudimak hawbadagi punna laiminarakli adubo tokhai bo wakhal phawanduna satharakli basi karidagi no haiba lainga asi hek lakpadagi kupna nainaduna amadi thijinduna lakpaga iroinana singi lam saukhatnaba amadi singmi miyam manaba khunayama puranaba go to hills mission asi hawdokhibani hainasu mangna makhatana phongdokhi makha satharak poina to papawamana sasinaba Aadhaar card pairamba Myanmar masa ani fare Kondong lairembi police check post ki police personnel singna ngasi ikoben amada Aadhaar card check tawbada sasinaba Aadhaar card pairamba miyoi ani fare hari Tej Bikramjit SP Tengnopal gi miyeng makhara Tengnopal gi miyeng makhara Tengnopal district police more kangbuna more degi tholakpa miyoi sing sasinaba Aadhaar card paibra haiduna check tawbagi thabak yamna kanna check tawbagi thabak kan khalakpaga loinana hawkiba sajatareta more degi tholakpa gari sing check tawbada sasinaba Aadhaar card paiba miyoi ani phakraba matung ngasi Myanmar gi Tamu town gi manung chanba Khampat village ki matai manau ani fare makhoi adudi Bungnu Amlian Singh amadi maki loinabi Thanglian kapkawi Bungnu Amlian Singh gi Aadhaar card leramba mingna moinu sei kontrag ni thoherami maki card number 226518780650 Susampur subdivision aduga maki loinabi Thangrina na maki Aadhaar card kapu lefam Susampur subdivision herami maki card number 371658019360 ni makhoi ani faraba matungda More police station Phajanakhre miyoi ani edu More police station gi in charge assistant sub inspector Satyajit Yambemna lusingma tim amana faba ngamkhibani hainasu pawsina su phongdorakli atopa pawamana Manipur gi lupsingna Union Minister R.K. Ranjan unaduna ngamkhai wathok amadi ADC Bill 2021 yauna wari sanakre haba pawmusu phongli Kanglaipak Manipur gi lup Nepal Ipsa Akomlup Pandam Ipa CLK Kanglamai Kil amadi KSA gi apun miyut singna Union Minister of Donor Tourism G. Kishan Reddy ga thasigi sacha tarukta unakraba matung makhatana Union Minister of State for External Affairs and Education R.K. Ranjan ga Delhi da leiba maki office ta thasigi tareta unaduna Manipur gi hauzik sarang naduna lairiba maruebi issue kaya da wa tanaduna maki ministry gi makhada lairiba khwaidi gi maruebi issue ama oiriba India Myanmar boundary issue singi matang amadi
Hill Areas Committee na puthurakliba ADC Bill 2021 gi issue kaya yauna wafam kya tana minaduna wari sanaki haina lup Nepal na pullaga semkiba Collective of Civil Society Organization CCSO gi sirol amana khangalakli sirol asin hai sarakna pung amaga makhairom gi oiba mi phamaduda lup Nepal gi mihut oina saruk yakhiba miyoi tarena saba delegation team aduna ahanba maktada sanalai paktagi MP oina satkiba RK Ranjan External Affairs Ministry gi office da MOS ama oina phamduna lairamba sida nungaiba amadi thagatpa phongdokhibaga loinana asigumlaba ministry asigi makok thangba lusingba ma oiringai matam sida matam sangna panthaduna laklaba India Myanmar gi boundary dispute sing asi lusinba yana lambi yathokpiba amadi tungkoiba yaba policy semhauduna lamkhai gi sayenabasing makha samthadanaba honaba yaba honaramu haina lup Nepal gi maikedi gi thamki Minister ki maikedi gi hiramasi gi matangna yamna lumna lawbuga loinana athubada mari lainaba ministry ki official sing puraktuna sayenariba amadi samamnariba sing kokthokpa ngamnaba gi damakta honaragani saliba thasi gi manungda soidana yengsinana hawragani haina takpirakpaga loinana border issue gi matangda marueba thodang lawriba UCM amadi stakeholder singasu atabi ama lepthoknaba honabada punna thabak tawminnanaba honagani hainasu minister na phongdoraki so haidi amaromdana mo yumthong khuding bank gi khudong saba phangalagani som kamai National Postal Week ki manungsana Imphal Head Post Office ta Banking Day gi thorom pangthokre thoramadu saruk yakhiba Indian Post North East Region to Manipur gi Postmaster General Som Kamain hai Manipur gi kasan koyada lairiba Post Office satruk henbagi khuthangda banking gi khudong saba pibada aruba oiroi masida natana India lengakna akhanaba miyeng thamduna nupi masa singe paikhalibi scheme Sukuniya Samriddhi Yojagi kanaba madi Indian Post Payment Bank na piribu khudong saba sing khanganana thawrang lokhalagani hainasu maana makhatana phongdokhi Lushilakpoina mukana maroiba paw mana mikhal gi khana sainabada miyoi taruk sokle hainasu sifong asida sufongli Andhra Kendra ki manungsan ba Yeripok Yambem da Andhra Kendra da mirep oigataba miyoi anigi workers singi marakta nomai kapna ba yauna khana sainabada miyoi taruk sokle hainasu claim tawri amasum soklabasing adugi manungda miyoi ahum nongmaina panduna sokhi soklabasing adudi Yeripok sangam dabidagi MD Khalid Yeripok tulihandagi MD Ithemsa sei kuntraga taru Yeripok nungai pokpidagi Zayenta sei kuntraga marini soklabasing Yeripok Yambem Primary Health Center ahanba layeng satharaba matungda Jenims Hospital da pukre atopa miyoi ahumna Khatna sainabada sokpana kahena soktabadagi ahanba layeng piraba matung mayumda pusinkre haina spouse na makhatana su phongdoragli duga Roshila koina social media da thaganarako video ngatanga memda thamjage haidiba video sing nauria pakhang lakpa AC gi ex MLA Subhasandra gi worker ga KV gi worker ga khana da system amani haina social media da thaganarapani lakhocharkana memda mu share tawdabani myam Ba lo he. 信用的能呀，不对。